Impal East ke Yangangpokpi Police Station Akanba Thamnapokpi uyok singdagi Kuki Militants Singna bom Yaona nomai round kaya maitei taba khul Thamnapokpi da kapsinduna Landarakhre mafam aduda duty tawduna leiba State Force Singna so handuna nomai round kaya kapkhre thaudok adu ngarang numidang pung 10 kunrom aduaidagi haurakibani Kuki Militants Singna bom Yaona Akanba Maongda Landarakiba adu Pung 10 nifu aduai fawat chathake mafam aduaida leiba Central Force Ring Head lakbaga Kuki Militants Singna maitei taba mafam singda nomai kaplamba adu lephi hairi